ꯃꯣꯔꯣꯛꯅꯦ ꯁꯤꯁꯦ ꯁꯤꯡꯅꯦꯕꯀꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯊꯩꯕꯣꯡ ꯃꯔꯨ ꯑꯁꯤꯁꯤꯡꯁꯦ ꯀꯥꯏꯗꯩꯅꯣ ꯍꯥꯏꯕꯗ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯏ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯕꯤꯔꯛꯄꯅꯤ ꯑꯗꯣ ꯌꯥꯝꯃꯦ ꯄꯣꯠ ꯆꯩ ꯊꯩꯕꯣꯡꯗꯩ ꯑꯆꯥꯔꯗꯩ ꯃꯆꯥꯊꯣꯏꯁꯨ ꯑꯆꯥꯔ ꯍꯩꯅꯧ ꯑꯆꯥꯔ ꯌꯥꯝꯅ ꯄꯥꯝꯃꯦ ꯍꯥꯏꯅꯅꯦ ꯃꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯀꯣ ꯑꯗꯨꯒꯩꯗꯤ ꯊꯩꯕꯣꯡꯁꯨ ꯌꯥꯎꯔꯦ ꯑꯅꯤꯈꯛ ꯑꯁꯤ ꯃꯌꯥꯝꯁꯦ ꯄꯣꯔꯛꯄꯗ ꯃꯥ ꯂꯨꯝꯕꯅ ꯂꯣꯏ ꯍꯥꯏꯕꯗ ꯂꯣꯏꯔꯦ ꯑꯩꯉꯣꯟꯗ ꯀꯣꯝꯄ꯭ꯂꯦꯟꯗ ꯃꯥꯅ ꯈꯪꯉꯕ ꯁꯥꯎꯔꯤꯕ ꯑꯩ ꯂꯥꯛꯄꯗ ꯅꯣꯡꯇ ꯂꯦꯝꯅ ꯂꯥꯛꯄ ꯐꯪꯗꯦ ꯍꯥꯏꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯑꯩꯅ ꯄꯤꯔꯧ ꯍꯥꯏꯗꯦ ꯃꯃꯥꯅ ꯁꯨꯝ ꯍꯥꯞꯄꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯀꯣ लेमना लाको हमके तुपला तपली एकदम बेगो बेरांग पूरा इज्जत पंचाई इज्जत को नमदे असे थांगबदा मा सिरमदोरे आइदो थैबोंग अनि कैकासुगो मसिंसे नोय नम्माना करी रो हापे आई थांगमदरे हा nga su lay bire do chak chadri chak chatho ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯇꯣꯛꯑꯦꯕꯀꯣ ꯃꯌꯥꯝꯗꯣ ꯏꯅꯥꯎꯅꯨꯄꯤ ꯄꯤꯖꯔꯅꯤ ꯍꯧꯖꯤꯛ ꯉꯥꯁꯤꯁꯨꯅꯦꯀꯣ ꯑꯩꯅ ꯃꯉꯣꯟꯗ ꯂꯪꯀꯥꯗ ꯀꯨꯝꯃ ꯂꯩꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯊꯣꯟꯇ ꯂꯥꯛꯄꯅꯤꯅ ꯕꯦꯒꯇꯣ ꯊꯝꯃꯝꯃ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯑꯩꯈꯣꯏꯔꯣꯝꯗꯩꯅꯦ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯦ ꯕꯖꯥꯔ ꯅꯨꯃꯤꯠ ꯇꯥꯏꯌꯦꯕ ꯑꯗꯣ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇ ꯂꯥꯛꯏꯅꯦ ꯑꯗꯣ ꯕꯖꯥꯔ ꯅꯨꯃꯤꯠ ꯇꯥꯕꯗꯣ ꯑꯗꯨꯒ ꯁꯨꯝ ꯂꯩꯔꯦ ꯁꯥꯎꯕꯅ ꯑꯩꯅ ꯄꯣꯠ ꯌꯥꯝ ꯇꯞꯄꯦ ꯍꯥꯏꯅ ꯃꯉꯣꯟꯗ ꯁꯥꯟꯇꯤ ꯄꯤꯗꯦ ꯐꯖꯅ ꯂꯦꯝꯅ ꯂꯥꯛꯄ ꯄꯤꯗꯦ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯗꯨꯅꯤ ꯃꯃꯥꯅ ꯌꯣꯡꯆꯥꯛ ꯂꯩ ꯍꯥꯞꯄꯧꯔꯥ ꯑꯗꯨ ꯂꯩ ꯍꯥꯞꯄꯧꯔꯥ ꯍꯥꯏꯔꯕꯅꯤ ꯑꯩꯅ ꯍꯥꯞꯄꯣ ꯍꯥꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯥꯎꯋꯤ ꯂꯣꯏꯔꯦ ꯉꯟꯅ ꯉꯥꯁꯨ ꯉꯧꯊꯣꯛꯄ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯊꯤꯟꯁꯦ ꯃꯆꯥꯊꯣꯏꯁꯦ ꯃꯁꯥ ꯅꯝꯗꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯍꯤꯞꯄꯜꯂꯝꯃꯦ ꯄꯣꯔꯤꯈꯥ ꯌꯧꯔꯛꯄꯁꯤꯒ ꯅꯥꯅ ꯀꯟꯅ ꯂꯩꯔꯦꯕꯀꯣ ꯍꯤꯗꯥꯛ ꯄꯤꯖꯕꯁꯨ ꯀꯌꯥ ꯋꯥꯏ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯦ ꯅꯥꯔꯒ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯣꯏ ꯐꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯃꯥ ꯃꯁꯥ ꯁꯥꯕ ꯈꯨꯗꯤꯡꯒꯤ ꯏꯟꯖꯦꯛꯁꯟ ꯀꯥꯞꯇ꯭ꯔꯗꯤ ꯐꯠꯇꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯍꯤꯗꯥꯛꯁꯦ ꯃꯥ ꯌꯣꯠꯁꯟꯕ ꯉꯝꯗꯦ ꯍꯦꯛꯇ ꯑꯣꯊꯣꯔꯛꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯨꯝ ꯈꯔ ꯇꯧꯅ ꯉꯥꯡꯕꯅꯦ ꯈꯣꯠꯄꯅꯦ ꯇꯧꯅ ꯈꯔꯗꯤ ꯊꯛꯈꯔꯦ ꯑꯗꯨꯅ ꯃꯁꯥꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯐꯠꯇ꯭ꯔꯤꯑꯕ ꯑꯁꯤꯒ ꯏꯁꯄꯣꯔꯇꯤꯡ ꯑꯅꯤꯈꯛꯀ ꯅꯍꯥꯟ ꯑꯩꯅ ꯀꯥꯇꯤꯡ ꯇꯧꯈꯤꯕꯗꯣ ꯑꯗꯨꯁꯨ ꯇꯨꯕ ꯂꯣꯏꯖꯔꯦ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯅꯦꯛ ꯗꯤꯖꯥꯏꯟꯁꯦ ꯁꯨꯏꯠ ꯍꯥꯔꯠ ꯑꯗꯨꯃꯥꯏꯅ ꯑꯣꯏꯍꯜꯂꯦ ꯑꯗꯨꯅ ꯆꯦꯟ ꯄꯥꯟꯕꯤꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯁꯨꯝ ꯁꯤꯝꯄꯜꯗ ꯇꯨꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯨꯕꯤꯔꯦ ꯑꯗꯣ ꯑꯅꯤꯃꯛ ꯂꯣꯏꯔꯦ ꯑꯗꯣ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯗꯨꯅꯤ ꯐꯤ ꯇꯨꯕꯩꯁꯨ ꯂꯩꯔꯤ ꯈꯔꯒꯀꯣ ꯑꯗꯣ ꯃꯤꯇꯔ ꯐꯤꯁꯦ ꯈꯔ ꯑꯃꯅꯁꯨ ꯄꯣꯔꯛꯑꯣ ꯑꯇꯩꯁꯨ ꯇꯨꯒꯦ ꯍꯥꯏꯔꯤꯑꯕꯀꯣ ꯑꯩꯅ ꯕꯖꯥꯔ ꯆꯠꯄ ꯁꯪꯗꯅ ꯂꯩꯔꯦ ꯆꯠꯂꯗꯤ ꯁꯨꯝ ꯂꯩꯔ ꯊꯝꯃꯅꯦꯕ ꯈꯔ ꯌꯥꯝꯅ ꯁꯨꯝ ꯃꯤ ꯇꯨꯅꯕ ꯌꯥꯝꯅ ꯌꯥꯎꯔꯦ ꯑꯗꯨꯅꯤ ꯐꯤꯁꯦ ꯈꯔꯁꯨ ꯂꯩꯔꯤ ꯇꯨꯅꯤꯡꯉꯥꯏ ꯇꯞ ꯇꯨꯔꯛꯀꯦ ꯁꯣꯝꯗ ꯇꯨꯕ ꯌꯥꯏꯅ ꯅꯤꯅꯦ ꯑꯃꯁꯨ ꯑꯂꯥꯡ ꯊꯥꯒꯤꯅꯤ ꯍꯥꯏꯅ ꯇꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯐꯤ ꯑꯅꯤꯅꯦꯕꯀꯣ ꯑꯩꯒꯤ ꯐꯤꯗꯨꯁꯨ ꯃꯥꯁꯨ ꯄꯥꯝꯃꯦ ꯍꯥꯏꯅ ꯑꯃꯈꯛꯀ ꯇꯨꯕꯤꯔꯛꯎ ꯑꯩꯒꯤꯗꯨꯁꯨ ꯑꯃꯈꯛ ꯐꯤꯗꯨꯅ ꯇꯨꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯕ ꯁꯤꯒ ꯂꯩꯔꯦ ꯀꯛꯇ꯭ꯔꯤ ꯁꯤꯒ ꯄꯨꯟꯅ ꯁꯨꯝ ꯊꯝꯃꯦ ꯑꯅꯤꯁꯦ ꯄꯔꯄꯜ ꯀꯂꯔꯁꯦ ꯃꯥꯁꯨ ꯄꯥꯝꯃꯦ ꯍꯥꯏꯅ ꯇꯨꯕꯤꯌꯨ ꯍꯥꯏꯔꯝꯃꯦꯕꯀꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯅꯅꯦ ꯇꯨꯝ ꯍꯧꯒꯠꯂꯒ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨꯝꯍꯜꯂꯝꯃꯒꯀꯣ ꯁꯨꯝ ꯍꯧꯒꯠꯂꯦ ꯇꯨꯝꯕ ꯌꯥꯗꯅ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯑꯒ ꯐ꯭ꯔꯦꯁ ꯑꯣꯏꯔꯒ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯗꯣꯛꯀꯦ ꯍꯥꯏꯅꯀꯣ ꯐꯤꯗꯣ 4:30ꯅꯦꯕ ꯑꯗꯣ ꯅꯍꯥꯟ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯤ ꯀꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯀꯛꯍꯧꯗ꯭ꯔꯕꯅꯤꯅ ꯉꯁꯤꯅ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯅꯤ ꯑꯗꯨꯅ ꯀꯛꯊꯠꯀꯦ ꯍꯥꯏꯅ ꯑꯗꯣ ꯉꯥꯏꯍꯥꯛ ꯁꯥꯔꯨꯔꯒꯦ 4:30ꯅꯤꯅ ꯁꯥꯔꯤꯗꯣ ꯅꯥꯠ 2-3 ꯁꯥꯔꯗꯤ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯂꯩꯇ꯭ꯔꯛꯁꯨ ꯐꯪꯉꯛꯑꯅꯦꯕ ꯑꯗꯣ ꯀꯛꯅꯕ ꯇꯧꯔꯛꯑꯒꯦ ꯐꯤꯁꯦ 10 ꯈꯛꯅꯤꯅ ꯍꯧꯕꯗꯣ 5 ꯈꯛ ꯀꯛꯑꯗꯤ ꯁꯨꯝ ꯋꯥꯏ ꯁꯪꯉꯦꯅꯀꯣ ꯑꯗꯨꯅ 5 ꯈꯛ ꯀꯛꯍꯧꯔꯒꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯀꯛꯅꯕ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯀꯛꯅꯕ ꯍꯣꯠꯅꯔꯒꯦꯀꯣ ꯑꯗꯨꯅ ꯑꯩ ꯅꯨꯡꯊꯤꯟꯒꯗꯣ ꯌꯥꯝ ꯀꯨꯏꯅ ꯄꯣꯊꯥꯗ꯭ꯔꯦ ꯁꯨꯝ ꯍꯧꯒꯠꯂꯦꯕ ꯁꯤ ꯀꯛꯅꯕ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯩ ꯑꯣꯂꯥꯡꯊꯥ ꯃꯇꯝꯅꯤꯅ ꯃꯌꯥꯝ ꯗꯤꯟꯁꯨ ꯁꯨꯝ ꯁꯥꯡꯉꯤꯗ ꯅꯨꯡꯊꯤꯟꯒꯁꯦ ꯑꯩ ꯐꯤ ꯃꯇꯦꯛ ꯑꯃ ꯁꯥꯗꯣꯛꯄꯒ ꯅꯝꯃꯦꯕꯀꯣ ꯁꯨꯝ ꯁꯥꯒꯦ ꯍꯥꯏꯅ ꯁꯥꯈ꯭ꯔꯗꯤ ꯅꯝꯃꯦꯕ ꯁꯨꯝ ꯑꯗꯨꯅꯤ ꯑꯉꯥꯡꯒ ꯃꯁꯥ ꯅꯝꯗꯕꯁꯤꯒ ꯇꯟꯕ ꯑꯃ ꯇꯧꯔꯦꯗ ꯑꯩ
ꯂꯩꯇꯔꯛ ꯐꯪꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯅꯥꯆꯩ ꯅꯝꯁꯤꯜꯂꯦꯀꯣ ꯀꯛꯅꯕ ꯁ꯭ꯋꯥꯏꯁꯤꯒ ꯇꯧꯔꯦ ꯀꯛꯊꯠꯂꯛꯑꯒꯦ ꯅꯥꯠ ꯑꯃꯁꯨ ꯁꯥꯔꯦ ꯀꯛꯂꯛꯑꯒꯦ ꯂꯣꯏꯔꯦ ꯑꯃꯃꯝ ꯀꯛꯊꯠꯄ ꯊꯨꯞꯄꯛꯑꯒꯦ 5 ꯈꯛꯅꯦꯕꯀꯣ ꯊꯨꯞꯄꯛꯑꯒꯦ ꯊꯨꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯑꯃꯃꯝ ꯚꯤꯗꯤꯑꯣꯁꯨ ꯌꯥꯝ ꯁꯥꯡꯅ ꯂꯧꯖꯕ ꯅꯝꯖꯍꯧꯗꯔꯦꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯃꯌꯥꯝꯅ 2K ꯌꯥꯡꯅ ꯌꯧꯅꯕꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯑꯗꯩ ꯀꯣꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ